ꯕꯤꯔꯕꯜꯒꯤ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯤꯕ ꯋꯥꯔꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯑꯃꯨꯛ ꯇꯥꯍꯟꯖꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯉꯥꯡ꯫ ꯑꯛꯕꯔꯅ ꯑꯉꯥꯡꯁꯤꯡꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯏ꯫ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕꯗ ꯃꯁꯨ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯕ ꯍꯥꯏꯕꯁꯤ ꯑꯅꯧꯕ ꯆꯠꯅꯕꯤ ꯅꯠꯇꯦ꯫ ꯅꯣꯡꯃ ꯗꯔꯕꯥꯔꯗ ꯑꯛꯕꯔꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯁꯨꯅꯨꯄꯥ ꯈꯨꯔꯝꯁꯤ ꯐꯖꯗ꯭ꯔꯥ? ꯃꯥꯅ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯇꯩꯗꯒꯤꯗꯤ ꯄꯨꯝꯍꯦꯟ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ? ꯃꯄꯨꯅ ꯆꯥꯟꯕ ꯄꯥꯝꯖꯕ ꯑꯉꯝꯕꯁꯤꯡꯅ ꯑꯆꯨꯝꯕꯅꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯥꯎꯅꯔꯛꯏ꯫ ꯑꯗꯨꯃꯛ ꯑꯑꯣꯏꯕꯃꯛꯁꯨ ꯈꯨꯔꯝꯗꯤ ꯐꯖꯕꯁꯤꯡꯒꯤ ꯃꯔꯛꯇ ꯊꯣꯏꯗꯣꯛꯄ ꯑꯣꯏꯕꯅꯤ꯫ ꯅꯤꯡꯊꯧꯔꯦꯜꯒꯤ ꯌꯥꯋꯥ ꯏꯟꯕ ꯀꯥꯡꯕꯨꯅ ꯍꯥꯟꯅ ꯃꯁꯥꯅꯁꯨ ꯐꯖꯔꯕ ꯈꯨꯔꯝꯕꯨ ꯃꯈꯜ ꯃꯊꯦꯜ ꯄ꯭ꯔꯃꯥꯟ ꯇꯧꯗꯨꯅ ꯊꯥꯒꯠꯅꯔꯛꯈꯤ꯫ ꯃꯗꯨꯅ ꯑꯛꯕꯔꯕꯨ ꯄꯦꯜꯍꯟꯈꯤ꯫ ꯇꯧꯕꯒꯃꯁꯨꯡ ꯃꯍꯥꯛꯅ ꯈꯔ ꯂꯨꯅ ꯈꯟꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯌꯦꯡꯅꯤꯡꯕ ꯕꯤꯔꯕꯜꯗꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯔꯦꯜꯅ ꯃꯍꯥꯛꯀꯤ ꯋꯥꯐꯝꯗꯣ ꯑꯇꯩꯅ ꯆꯨꯝꯃꯤ ꯍꯥꯏꯔꯕꯁꯨ ꯕꯤꯔꯕꯜꯗꯤ ꯆꯨꯝꯗꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯐꯥꯎꯍꯟꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯕꯤꯔꯕꯜ, ꯅꯍꯥꯛꯇꯤ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯌꯥꯅꯤꯡꯗꯕ꯭ꯔꯥ? ꯕꯤꯔꯕꯜꯅ ꯐꯖꯕꯒꯤ ꯑꯁꯦꯡꯕ ꯆꯥꯡꯌꯦꯡ ꯂꯩꯇꯕꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯖꯗꯦ ꯏꯅꯤꯡꯊꯧ꯫ ꯀꯔꯤꯒꯤ? ꯑꯗꯣꯔꯒꯨꯂꯥ ꯐꯖꯩ, ꯀ꯭ꯋꯥꯛ ꯊꯤ ꯍꯥꯏꯕꯁꯤꯕꯨ ꯌꯥꯗꯕ ꯃꯤ ꯂꯩꯕ꯭ꯔꯅꯦ? ꯍꯣꯏ, ꯑꯗꯨꯃꯛꯄꯨ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯅꯍꯥꯛ ꯌꯥꯅꯤꯡꯗꯦ꯫ ꯐꯔꯦ, ꯍꯌꯦꯡ ꯆꯥꯡ ꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯔꯦꯜꯅ ꯃꯥꯒꯤ ꯑꯉꯝꯕ ꯉꯝꯗꯕ ꯈꯨꯗꯤꯡꯃꯛꯇ ꯑꯉꯥꯡ ꯑꯃꯃꯝ ꯄꯨꯔꯒ ꯀꯣꯅꯨꯡꯗ ꯂꯥꯛꯅꯅꯕ ꯁꯛ ꯐꯖꯕꯒꯤ ꯆꯥꯡꯌꯦꯡ ꯌꯥꯎꯔꯅꯕ ꯌꯥꯊꯪ ꯇꯧꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐꯖ ꯐꯖꯔꯕ ꯑꯉꯥꯡ ꯑꯃꯃꯝ ꯄꯨꯔꯗꯨꯅ ꯆꯥꯡꯌꯦꯡ ꯌꯥꯎꯕ ꯂꯣꯏꯅ ꯂꯥꯛꯅꯔꯦ꯫ ꯅꯤꯡꯊꯧꯔꯦꯜꯅ ꯑꯃꯃꯝ ꯑꯣꯏꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯇ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯉꯥꯡꯉꯤ, ꯃꯁꯤꯗꯤ ꯐꯖꯩ, ꯑꯗꯨꯕꯨ ꯃꯃꯤꯠ ꯈꯤꯇꯪ ꯈꯨꯃꯜꯂꯤ, ꯑꯁꯤꯃꯗꯤ ꯅꯣꯏꯃꯜꯂꯦ, ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯒꯤ ꯈꯨꯔꯝꯅ ꯐꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯆꯦ ꯕꯤꯔꯕꯜ, ꯅꯍꯥꯛꯇꯤ ꯐꯖꯕ ꯑꯉꯥꯡ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ꯭ꯔꯥ? ꯀꯩꯗꯧꯔꯦ ꯄꯨꯔꯛꯇ꯭ꯔꯕꯗꯤ? ꯑꯁꯨꯝꯅ ꯅꯤꯡꯊꯧꯔꯦꯜꯅ ꯍꯥꯏꯔꯛꯏ꯫ ꯕꯤꯔꯕꯜꯅ, ꯏꯅꯤꯡꯊꯧ, ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯅ ꯐꯖꯕ ꯑꯉꯥꯡ ꯑꯃ ꯐꯥꯎꯕ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯐꯪꯗ꯭ꯔꯤ꯫ ꯃꯇꯝ ꯈꯖꯤꯛꯇꯪꯒ ꯄꯤꯕꯤꯈꯣ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ, ꯑꯗꯨ ꯐꯥꯎꯕꯗ ꯕꯤꯔꯕꯜꯅ ꯑꯉꯥꯡ ꯐꯪꯗ꯭ꯔꯤ ꯍꯥꯏ꯫ ꯆꯌꯣꯜ ꯈꯔꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯑꯛꯕꯔꯗ ꯃꯄꯨꯡ ꯐꯥꯅ ꯐꯖꯕ ꯑꯉꯥꯡ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯔꯦ꯫ ꯑꯛꯕꯔꯅ, ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯗꯨ ꯅꯍꯥꯛꯅ ꯄꯨꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯕꯤꯔꯕꯜꯅ, ꯉꯥꯛꯄꯤꯒꯅꯤ ꯏꯅꯤꯡꯊꯧ, ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯅ ꯌꯥꯗ꯭ꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯅꯤꯡꯂꯕꯗꯤ ꯑꯩꯈꯣꯏ ꯑꯆꯝꯕ ꯃꯤ ꯁꯥꯗꯨꯅ ꯆꯠꯂꯁꯤ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯕꯗ ꯌꯥꯅꯔꯦ꯫ ꯑꯆꯝꯕ ꯃꯤ ꯁꯥꯗꯨꯅ ꯅꯤꯡꯊꯧꯔꯦꯜꯅ ꯃꯤ ꯈꯔꯒ ꯂꯣꯏꯅꯅ ꯕꯤꯔꯕꯜꯒ ꯆꯠꯃꯤꯟꯅꯔꯦ꯫ ꯁꯍꯔꯒꯤ ꯆꯤꯗꯥꯏ ꯌꯧꯔꯛꯂꯦ꯫ ꯑꯌꯥꯝꯕ ꯐꯖꯕꯒꯤ ꯁꯔꯨꯛ ꯂꯣꯏꯈꯤꯗꯨꯅ ꯈꯥꯡꯄꯣꯛꯁꯪꯒꯤ ꯑꯣꯏꯔꯕ ꯂꯝꯗꯝ ꯑꯃꯗ ꯌꯧꯔꯛꯂꯦ꯫ ꯇꯨꯡ ꯏꯜꯂꯤꯕꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯉꯥꯡ ꯂꯩꯔꯝꯕ ꯍꯧꯅꯗꯦꯗ ꯍꯥꯏꯅ ꯉꯥꯡꯕ ꯍꯧꯅꯔꯛꯂꯦ꯫ ꯈꯔ ꯆꯠꯂꯕꯒꯤ ꯇꯨꯡꯗ ꯕꯤꯔꯕꯜꯅ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯏꯇꯩ ꯇꯩꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯔꯕ ꯑꯉꯥꯡ ꯑꯃꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯗꯨꯅ, ꯏꯅꯤꯡꯊꯧ, ꯃꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯉꯥꯡ ꯍꯥꯏꯕꯗꯣ꯫ ꯅꯤꯡꯊꯧꯅ, ꯕꯤꯔꯕꯜ, ꯑꯁꯨꯛ ꯊꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯕꯤꯔꯕꯜꯅ, ꯉꯥꯏꯍꯥꯛꯇꯒ ꯉꯥꯏꯕꯤꯈꯤꯁꯤ, ꯃꯁꯤꯒꯤ ꯐꯖꯕ ꯌꯦꯡꯕꯤꯈꯣ꯫ ꯃꯌꯥꯝꯗꯣ ꯉꯛꯆꯥꯅꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯉꯥꯡꯗꯣ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯕꯨ ꯄꯝꯈꯠꯂꯒ ꯀꯞꯂꯤꯕ ꯃꯆꯥꯕꯨ ꯊꯦꯝꯃꯤ꯫ ꯏꯆꯥꯗꯤ ꯁꯅꯥꯅꯤ, ꯃꯅꯤꯅꯤ, ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯅꯤ, ꯏꯃꯥꯅ ꯂꯩꯕꯥꯛꯁꯦ ꯐꯨꯒꯅꯤ, ꯏꯆꯥꯗꯤ ꯃꯔꯝ ꯑꯣꯏ, ꯊꯥꯗꯒꯤꯁꯨ ꯍꯦꯟꯅ ꯐꯖꯩ꯫ ꯕꯤꯔꯕꯜꯅ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥꯗꯨꯗ, ꯅꯪꯒꯤ ꯑꯁꯨꯛ ꯊꯤꯈ꯭ꯔꯕ ꯅꯆꯥꯁꯤꯗ ꯅꯪꯅ ꯊꯥ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯇꯣꯝꯇ ꯏꯀꯥꯏꯖꯗ꯭ꯔꯥ? ꯍꯥꯏꯅ ꯕꯤꯔꯕꯜꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯝꯅ ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯅꯔꯩ ꯑꯗꯣ ꯀꯛꯊꯠꯀꯗꯕꯅꯤ꯫ ꯑꯒ꯭ꯔꯥꯒꯤ ꯃꯅꯨꯡꯁꯤꯗ ꯀꯗꯥꯏꯗꯒꯤꯅꯣ ꯑꯉꯥꯡ ꯑꯃ ꯅꯍꯥꯛꯅ ꯐꯖꯩ ꯈꯜꯂꯒ ꯄꯨꯔꯛꯎ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯤꯒ ꯐꯖꯕ ꯇꯥꯟꯅꯁꯤ ꯂꯥꯎ꯫ ꯑꯁꯨꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯣ ꯈꯥꯡꯄꯣꯛ ꯃꯅꯨꯡꯗ ꯆꯪꯉꯤ꯫ ꯄꯨꯝꯅꯃꯛꯁꯦ ꯎꯔꯒ ꯑꯛꯕꯔꯅ ꯍꯥꯏꯔꯛꯏ, ꯑꯣ, ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯠꯇꯗꯤ ꯐꯖꯗꯕ, ꯅꯨꯡꯁꯤꯗꯕ ꯃꯆꯥ ꯑꯃꯠꯇ ꯂꯩꯇꯕ ꯑꯣꯏꯔꯦ꯫ ꯇꯥꯟꯖꯥꯗꯨꯃꯛꯇꯗ ꯕꯤꯔꯕꯜꯅ ꯑꯃꯨꯛ ꯃꯇꯥꯏꯗꯒꯤ ꯐꯦꯟꯖꯤꯜꯂꯛꯏ, ꯃꯄꯨ ꯃꯕꯦꯟꯒꯤ ꯃꯃꯤꯠꯇꯁꯨꯅꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯊꯤꯝꯗꯤ ꯃꯁꯨ ꯃꯆꯥ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯃꯁꯨꯡ ꯃꯄꯨ ꯃꯕꯦꯟꯒꯤ ꯃꯃꯤꯠꯇꯗꯤ ꯑꯇꯣꯞꯄꯁꯤꯡꯗꯒꯤ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯦꯟ ꯍꯦꯟꯅ ꯐꯖꯩ ꯍꯥꯏꯕꯁꯤ ꯈꯟꯅꯔꯤꯕꯅꯤ꯫